Manipur de attack taunaba Kuki terrorist samapan Changlakpa pawasi Changlakpa pawsegi editorial kalam dagi lokhatsaba nei Manipur da hojik thokliba irang asiga mari lainana matik sana afaba makhalgi lalgi khusukhlai paiba illegal immigrant chin Kuki narco terrorist samapan lom sangsilakre haibagi paw laibadagi state lainga ki maikai dagi section thorang lokhatle haibasina miyam da chawnum mi paiba pokhalle Indo Myanmar ngamkhairom dagi logi wangmada Kuki terrorist samapan lom ngamkhai lansilakduna Manipur da sangsilakre haibasi social media da viral oikhravane social media da hojik thokliba irang asigidamak naha oiriba chin Kuki jo miyoi lising amarom training tawri haiba wafam viral oikhraba matungda khulai paiba terrorist samapan lom sangsilakre masigidamak state laingakna security gi oiba section thorang lokhatle haina security advisor Kuldip Singana thenglabasu thengna phongdoroki basi thaganingai oi Security advisor na haukiba numit kharani gi mamangda matik sana khulai paiba ningthina train tawraba Kuki Militant samapan lom tha asigi kunipan da sanglakani haina Manipur Police Department amadi intelligence ki pau phangle oirakliba phiba masida State Home Department na sagol sel numitta Chief Secretary Dr. Binit Joshi yauna tongan ba security force ngi luchingba singamadi Manipur Police ki makok thongba singi oiba mifam pangthoktuna lalong sindokpagi mifam pangthokre Ningthina train tawraba matik sana langi afaba khulai paiba singna Manipur da sangsilakre haina social media da viral oirakibadu mamang tha August ki aroi bachayol dane social media da viral oirakibadu da Kuki khulai paiba miyoi lising ama Myanmar ga tainaba kamjonglom dagi Manipur da sanglakle makhoi ne attack tawgani haiba mafam singde Sugunu Thobal Jiribam amadi nongpok sengai na singba mafam da numit taraga mangani gi manungda attack tawgani haiba warol makhoi masel thana badagi lik oirakibane Adubu social media da thagalakpa pausingda aranba madi semjin sajinba kaya yaubadi miyamna lumna lawdana lairakibane Manipur da attack tawnaba sanglakli hairiba Kuki terrorist sing adu Myanmar da active oina lalaw sathariba PDF amadi KNAB ga combine oina sanglakibane viral asi Kuki marol da irakibane Kuki lol khangba singna mitai lol da translation tawrakibane Manipur gi apunba saktam thugaina ba lalawbagi thabak sathariba sigi luchingba sing ayambana Myanmar based PDF amasung KNAB gi khutchawna yawi haibasi ikhang khangnaraba wafam ne amarom da Kuki gi tongan ba khulai paiba laloba singa India government ka nongmai sungkap kapna ba tawdana suspension of operation su sathariba sigi luchingba singsu ayambana Myanmar macha ngakta ne loina na thokliba irang asida suda leiba terrorist singna sugi ground rule thugairaga lal asida yawi haibasi khangba laikhrava ne Amarom Myanmar romdagi sanglakhiba khulai paiba lalawlupki luchingba sing asina lamdam asida anganba matamdagi khundarakhiba Kuki kanglupki miyoi singbu makhoigi khulai oina sisinaduna drug yolanba popi thahanba amadi umangwamang kokthokanduna anokba khulsing semgatuna makhoigi mapanggal sagatpagi thabak sing lisang sina satharakrava nei makhoigi thawong sing adu state laingakna khanglakpadagi drug yonba popi thaba amadi umangwamang kokthokpa thingbagi thabak lawkhalakpa amasung Central government na mitop khandokpagi thausiloina lawkhaliba NRC state asida su chana hanana ba thawrang lawkhalakibadagi makoigi lalong kairaklagani amade pandam phangba ngamlaroi khanbadagi khangawdana mamang sahi 2023 gi May 3 dagi atamnana mitai miyam gi mathakta war crime sathaba hawrakiba adu tha taraga taruk mapung phajilakle lal asigi waroishin Central government na purakani haina thajaba pibaga iroinana Chief Minister dagi Unified Command lawthoktuna thamlakibane Adubu India government na wathok asigi waroishin purakna bahonari hairabasu waroishin purakpa ngamdana leiriba asigi mathakta Indo Myanmar border gi ngamkhai gi sambal khawagi thabak sathariba asida Kuki na namna khundariba border area gi mafam sing sambal khawagi thabak lepnaba warep lawkhiba sina Kuki terrorist sing changlakpa gi ayaba piba oiba state asida thogliba irang asigi waroishin purakpa gi mahutta hena chawba lanjaw ama thoknaba sillabra haibagi singnaba leitaba natte Illegal migrants in Kuki jo narco terroristing changlaknabagi thong hangba amadi makhoibu minungsigi midyengna yengliba makhai Manipur wathoki waroishin purakpa ngamloi